ꯉꯁꯤꯗꯤ ꯑꯩ ꯁꯟꯗꯦꯅꯤꯅ ꯋꯥꯛꯀꯤꯡꯁꯨ ꯔꯟꯅꯤꯡꯁꯨ ꯇꯧꯖꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯁꯦ ꯗꯤ ꯑꯥꯏ ꯄꯤ ꯑꯥꯔꯒꯤꯗ ꯂꯩꯖꯔꯤ ꯑꯣꯖꯥ ꯑꯃ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯒꯗꯕ ꯑꯗꯣ ꯂꯥꯏꯔꯤꯛꯁꯦ ꯑꯣꯖꯥ ꯑꯆꯧꯕ ꯌꯨꯝꯅꯥꯝ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯝꯕ ꯑꯣꯖꯥ ꯑꯩꯒꯤꯕꯨ ꯑꯣꯖꯥꯅꯤ ꯑꯣꯖꯥꯒꯤ ꯄꯥꯎꯅꯥ ꯍꯥꯏꯔꯤꯕꯁꯤꯒ ꯑꯍꯤꯡꯁꯦ ꯂꯣꯏꯈꯤꯗꯧꯔꯦ ꯍꯥꯏꯕ ꯑꯅꯤꯁꯦ ꯉꯁꯤ ꯐꯣꯡꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯗꯤ ꯑꯥꯏ ꯄꯤ ꯑꯥꯔꯗ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯋꯥꯔꯤꯕꯨ ꯄꯥꯝꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯩꯕꯤꯕ ꯌꯥꯏ ꯁꯤꯁꯦ ꯗꯤ ꯑꯥꯏ ꯄꯤ ꯑꯥꯔꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯑꯣꯖꯥ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯁꯦ ꯃꯌꯥꯏꯒꯤꯁꯦ ꯑꯣꯖꯥ ꯑꯆꯧꯕ ꯃꯌꯥꯝꯒꯤ ꯁꯤꯁꯦ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕ ꯑꯗꯒꯤ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯆꯔꯝꯕꯅꯤ ꯑꯅꯤꯅꯦ ꯑꯃꯅ ꯄꯥꯎꯅꯥ ꯍꯩꯕ ꯑꯃꯒ ꯍꯌꯦꯡꯁꯨ ꯂꯣꯏꯈꯤꯗꯧꯔꯦ ꯍꯥꯏꯕ ꯑꯅꯤꯁꯦ ꯃꯌꯥꯝꯁꯨ ꯑꯅꯛꯄꯗ ꯂꯩꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩꯁꯨ ꯂꯩꯖꯔꯤ ꯑꯩꯁꯨ ꯂꯩꯖꯔꯤ ꯂꯩꯖꯔꯤ ꯀꯌꯥ ꯄꯨꯝꯅꯃꯛ ꯍꯥ ꯃꯩꯒꯤ ꯋꯥꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯁꯦꯡꯕ ꯈꯔ ꯋꯥꯠꯂꯦ ꯅꯪꯒꯤ ꯐꯣꯟꯗꯨꯗꯩꯕꯨꯗꯤ ꯑꯩꯅ ꯈꯔ ꯁꯦꯡꯒꯅꯤ ꯅꯪꯗꯣ ꯑꯥꯏꯐꯣꯟ ꯅꯠꯇ꯭ꯔꯣ ꯅꯉꯣꯟꯗꯗꯤ ꯈꯔꯗꯤ ꯁꯦꯡꯉꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯁꯨꯡ ꯃꯌꯥꯝ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯤ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯖꯅꯤꯡꯕꯗꯒꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯅ ꯍꯥꯏꯅꯦ ꯐꯣꯟꯗꯣ ꯑꯩ ꯐꯣꯟꯗꯣ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯩ ꯍꯥꯏꯅ ꯅꯪꯗꯣ ꯑꯥꯏꯐꯣꯟ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯑꯥꯎ ꯃꯥꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯈꯔ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯕ ꯕꯤꯀꯥꯁ ꯏꯅꯥꯎ ꯕꯤꯀꯥꯁ ꯁꯔꯝꯕꯅꯦ ꯑꯦ ꯁꯔꯃꯅ ꯑꯔꯝꯗ꯭ꯔꯦ ꯍꯪ
1025 ꯃꯦꯒꯥ ꯄꯤꯛꯁꯦꯜꯗꯩ ꯀꯥꯞꯄꯣ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯄꯨꯡ ꯐꯥꯅ ꯈꯨꯔꯨꯝꯖꯔꯤ